Manipur gi Apunba Shaktam Kaidanaba AMADI LAMDAM ASIDA KHUNDAMINARIBA YELHOUMI SING SHOKTANABAGI LAMBI YATLI MEEYAMNASU MAHOUSAGI TANGDU-LEITABA PHIVAM NGAKNA THAMNABA Union Home Minister Amit Shah appeal Tourakle HAINA HANAGI Chief Minister BIREN PHONGDORAKLI Union Home Minister Amit Shah kaurakpadagi Delhi da chatluba HANAGI Chief Minister BIREN ngasi Imphal gi Bir Tikendrajit International Airport ta thunglabaga wafam asi mahakna paumi singda phongdoklamkhibani Delhi gi khongchat aduga mari leinana paumi singna hangba wahangi pakhum piraduna BIREN hai Union Home Minister na Rajya Sabha gi member Ningthau Sana Jauba Leisemba amasung mahak masamak Delhi da kaurakpadagi haukhiba tang mapanda Manipur thadokhibani numit adugi numidang pung Taramathoi Nongyai Matung Pauba Amit Shahaga wari sanakhi Mathangi numit tang tara dasu nungthil pung ahumga minute tara manga taba aduwaidagi pung Mari Makai Fauba Makhatana Union Home Minister ga Makhatana wari sanakhi wari sanaba aduda Amit Shahana Manipur gi hojik oiriba PHIVAM asi lumna lahowi aikhoigi maikaidagi su Manipur da chathariba total shutdown IDP sing masa masagi mayumda hanjil hannaba amadi National Highway da free movement leinabagi matangda tongan ba wafam sing pukhatkhi wafam sing adu taraba matungda Union Home Minister Amit Shahana Manipur gi Apunba Shaktam Kaidanaba amadi YELHOUMI sing ngak senabagi lambi yatle Manipur MEEYAMNASU MAHOUSAGI TANGDU-LEITABA PHIVAM ngak senabagi appeal tawrakhi loinana tongan ba phurukki luchingba sing kauraga wari sanabagi thabaksu Union Home Minister na sem saraga lehori nakal amaromda aikoina ground da pangthokadaba thabak thoram kharasu Amit Shahana sinarakhi madu hojik makki oinadi phongdokpada khudong chadri Manipur gi issue asi miyam gi mihut CSO ima singi loop amadi student organization singa khanaraga tung koina chatnagadaba warushin amagi damak changsin minasi masida hingsa gi thawong amata yaudana democratic oiba mawongda amadi santi leina changsin si PHIVAM amatada Manipur sokhaloi haibasi center na pirakpa achetpa phirepni Union Home Minister ga unaba aduda miyam gi mihut na semba lengak ama Manipur da lingnabagi wafamsu pukhatke Wafam aduda Amit Shahanasu lumna lawbaga loinana Manipur da popular government ama lingbada yaningba ulakhe hojik oriba PHIVAM gi matung inna yenglaga athubada miyambi mihutna semba lengak ama lingnaba khanagani haiba wafam Union Home Minister Amit Shahana paudam lakhi haina BIREN makhatana phongdokhi Union Home Minister na appeal tawraisi santi aduga tawbayaba Manipur gi shoktanaba Makhalamada Manipur gi Apunba Shaktam Shoktanaba Leiriba indigenous population sing Leminariba Zati Puna Maxi Amata Shoktanabagi Lambido Fazana Tourakle aduni yaringe santi maintain taunaba haidana appeal tawrai Leiriba civil society mayam punamak adagi honorable elected members sing adagi imai ben kogi satra satri sing leader taruga koi khanarga once for all Manipur gi solution dama tahongnabagi khongjangdu akoi Tamna haure aduna madudai praja miyamna yam santi leina violent yaudana yam democratic oiba mawongda akoi sangjan minasi aduga hanba leitana Bharat Sarkar gi firepti yam clear ni Manipur gi huji hairiba potse anu yam amata kaihanda bida phajana Manipur gi amata sokta bida kari mata sohloi habagi assurance phajana khoida piba lei hanadai su pirogale athuba praja miyamna pamiba aikhoigi popular government jama lingbi na bagi high bedo so koi phajana price or me adamasu no koi na su hena pami madu situation du yenga ga moi thuna khana ga ni haidana ba admaina thambe